ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯌꯥꯡ ꯑꯊꯧꯕ ꯁꯤꯖꯟ 2 ꯉꯁꯤꯗꯤ ꯃꯌꯥꯝꯒꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯃꯥꯡꯒꯤ ꯁꯤꯖꯟ 1ꯗ ꯈꯨꯜ ꯑꯗꯨꯕꯨ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯃꯤ ꯃꯊꯪ ꯍꯥꯠꯄ ꯍꯧꯔꯛꯈꯤ꯫ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯤꯕꯅ ꯑꯣꯟꯈꯤꯕ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯇꯧ ꯀꯌꯥꯁꯤꯗ ꯈꯨꯟꯖꯥꯁꯤꯡꯁꯨ ꯃꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯅ ꯆꯦꯟꯅꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯆꯥꯏꯕꯤ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯕ ꯅꯨꯄꯤꯕꯨꯁꯨ ꯑꯍꯤꯡ ꯑꯃꯗ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯃꯤꯇ꯭ꯔꯪ ꯁꯥꯟꯅꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯕ ꯈꯨꯜ ꯑꯗꯨ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕ ꯑꯣꯟꯈꯤ꯫ ꯆꯥꯏꯕꯤꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯨꯡꯁꯤꯔꯕ ꯃꯥꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯇꯨꯡ ꯑꯣꯟꯅ ꯌꯦꯡꯉꯝꯗꯨꯅ ꯋꯥꯁꯛ ꯑꯃꯒ ꯂꯣꯏꯅꯅ ꯄꯤꯛꯂꯤꯕꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯄꯨꯗꯨꯅ ꯑꯇꯣꯞꯄ ꯈꯨꯟꯗ ꯁꯩꯗꯥꯡ ꯎꯅꯕ ꯆꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯋꯥꯔꯤ ꯑꯁꯤ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯆꯥꯏꯕꯤꯁꯨ ꯊꯪꯅꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯉꯥꯟꯊꯣꯏꯕꯤ ꯀꯧꯏ꯫ ꯆꯥꯏꯕꯤꯁꯨ ꯑꯁꯨꯛ ꯀꯨꯏꯔꯕ ꯆꯍꯤ 10ꯃꯨꯛꯁꯤ ꯅꯣꯡꯃꯇ ꯃꯥꯒꯤ ꯋꯥꯈꯟꯗ ꯍꯤꯌꯥꯡ ꯑꯊꯧꯕꯕꯨ ꯅꯤꯡꯁꯤꯡꯗꯕ ꯅꯨꯃꯤꯠ ꯌꯥꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯒꯠꯂꯛꯂꯤꯕꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯉꯥꯟꯊꯣꯏꯕꯤꯗ ꯅꯣꯡꯃꯇ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯋꯥꯔꯤꯁꯤ ꯁꯥꯔꯝꯗꯦ꯫ ꯃꯃꯥꯕꯨꯁꯨ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯆꯥꯗ ꯅꯣꯡꯃꯇ ꯍꯥꯏꯔꯝꯗꯦ꯫ ꯐꯅ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯈꯨꯜ ꯑꯗꯨꯗ ꯍꯤꯌꯥꯡ ꯑꯊꯧꯕ ꯍꯦꯛ ꯄꯟꯅꯔꯛꯄꯗ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯀꯤꯅꯔꯝꯃꯤ꯫ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨ ꯂꯥꯟꯊꯣꯛꯑꯒꯁꯨ ꯍꯥꯟꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯖꯔꯝꯕ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯀꯣꯟꯈ꯭ꯔꯕ ꯈꯨꯜ ꯑꯗꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨꯅ ꯆꯤꯡꯈꯣꯡ ꯑꯗꯣꯝꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯪꯍꯜꯂꯝꯗꯦ꯫ ꯈꯨꯟꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯔꯛꯇꯁꯨ ꯈꯨꯟꯖꯥꯁꯤꯡ ꯈꯔꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈꯤꯕꯁꯨ ꯍꯦꯛ ꯌꯥꯎꯏ꯫ ꯃꯗꯨꯗ ꯈꯔ ꯑꯃꯅ ꯆꯤꯡꯈꯣꯡ ꯑꯁꯤ ꯂꯥꯜꯂꯨꯕꯗꯒꯤ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯕꯅꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯆꯥꯏꯕꯤꯒꯤ ꯋꯥꯈꯟꯗꯁꯨ ꯃꯇꯝ ꯄꯨꯝꯕꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯛ ꯁꯣꯏꯗꯅ ꯂꯥꯟꯗꯥꯔꯛꯈꯤꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯃꯥꯡꯗꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤꯕ ꯂꯩ꯫ ꯈꯨꯟꯁꯤꯒꯤ ꯏꯁꯣꯔ ꯑꯁꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯕꯗ ꯏꯁꯣꯔꯒꯤ ꯄꯥꯎꯖꯦꯜꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗꯒꯤ ꯍꯧꯅ ꯆꯍꯤ 10ꯒꯤ ꯃꯇꯨꯡ ꯈꯨꯜ 3 ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯅꯤ꯫ ꯍꯥꯡꯂꯕ ꯑꯇꯤꯌꯥꯐꯥꯎ ꯂꯝꯂꯛꯀꯤ ꯑꯃꯨꯕ ꯀ꯭ꯋꯥꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯂꯛꯀꯤ ꯎꯆꯦꯛꯐꯥꯎ ꯂꯥꯟꯗꯨꯅ ꯆꯠꯄ ꯉꯝꯂꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯀꯥꯂꯤꯖꯨꯛꯀꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯍꯥꯏꯗꯅ ꯆꯥꯏꯕꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅꯁꯨ ꯍꯥꯏꯔꯝꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯝꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯆꯥꯏꯕꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯉꯝꯈꯤꯗꯦ꯫ ꯈꯨꯟꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯑꯔꯤꯕ ꯖꯨꯛꯀꯤ ꯂꯥꯏꯔꯤꯛꯇꯁꯨ ꯈꯨꯜ 3 ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯅꯤ, ꯑꯃꯨꯕ ꯑꯁꯤꯕꯒꯤ ꯊꯋꯥꯏꯅ ꯑꯇꯤꯌꯥ ꯄꯨꯝꯕ ꯀꯨꯌꯣꯝꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯂꯥꯏꯔꯤꯛꯇ ꯏꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯅ ꯆꯥꯏꯕꯤꯗ ꯅꯠꯇꯅ ꯈꯨꯟꯒꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯂꯥꯟꯗꯥꯔꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯃꯊꯋꯥꯏ ꯋꯥꯔꯤꯕꯅꯤ꯫ ꯆꯥꯏꯕꯤꯁꯨ ꯐꯅ ꯃꯊꯃꯣꯏꯗ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯒꯦ ꯈꯟꯖꯔꯕꯁꯨ ꯍꯤꯌꯥꯡ ꯑꯊꯧꯕꯕꯨ ꯂꯝꯕꯥ ꯑꯣꯏꯅ ꯊꯦꯡꯅꯕ ꯌꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯂꯩꯕ ꯅꯠꯇ꯭ꯔꯤ꯫ ꯑꯗꯨꯅ ꯆꯥꯏꯕꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯈꯨꯟꯒꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯤꯌꯥꯡ ꯑꯊꯧꯕꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯝꯕꯥ ꯑꯣꯏꯅ ꯊꯦꯡꯅꯁꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯆꯥꯏꯕꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯈꯨꯟꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯃꯤꯄꯥꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯌꯦꯡꯉꯨ, ꯃꯁꯤ ꯄꯨꯝꯕ ꯃꯄꯨ ꯃꯥꯒꯤ ꯈꯨꯠꯁꯦꯝꯅꯤ꯫ ꯂꯥꯏꯒꯤ ꯁꯛꯇꯤ ꯆꯦꯜꯂꯕ ꯁꯤꯕꯅ ꯑꯣꯟꯈ꯭ꯔꯕ ꯍꯤꯌꯥꯡ ꯑꯊꯧꯕꯕꯨ ꯏꯆꯝ ꯆꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯂꯝꯕꯥ ꯑꯣꯏꯅ ꯊꯦꯡꯅꯕ ꯉꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯏꯁꯣꯔꯒꯤ ꯅꯨꯡꯗꯝ ꯈꯣꯟ ꯌꯦꯡꯕ ꯇꯥꯕꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯆꯥꯏꯕꯤꯁꯨ ꯃꯕꯨꯛꯅꯤꯡꯗ ꯏꯄꯦꯟ ꯄꯦꯟꯖꯔꯝꯗꯦ꯫ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯉꯥꯎ ꯎꯄꯥꯏꯗꯤ ꯂꯩꯇ, ꯑꯀꯤꯕꯁꯨ ꯄꯣꯛ, ꯌꯥꯝꯅ ꯆꯪꯅ ꯂꯦꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯍꯨꯔꯥꯟꯕ ꯇꯤꯡꯀꯨ ꯀꯧꯕ ꯅꯍꯥ ꯃꯆꯥ ꯑꯃꯅ ꯈꯨꯟ ꯈꯨꯗꯤꯡꯒꯤ ꯄꯣꯠ ꯆꯩ ꯍꯨꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯆꯍꯤ 10ꯃꯨꯛ ꯃꯤ ꯂꯩꯅꯔꯨꯗ꯭ꯔꯕ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯅꯍꯦꯠꯄꯤꯈ꯭ꯔꯕ ꯈꯨꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯇꯤꯡꯀꯨ ꯍꯥꯏꯔꯤꯕ ꯍꯨꯔꯥꯟꯕ ꯑꯁꯤ ꯃꯁꯥꯗ ꯂꯥꯏꯔꯝ ꯇꯤꯜꯂꯝ ꯌꯥꯝꯅ ꯈꯪꯕ, ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯍꯨꯔꯥꯟꯕ ꯑꯁꯤꯅ ꯍꯤꯌꯥꯡ ꯑꯊꯧꯕ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯈꯨꯟꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯁꯨ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯆꯤꯡꯅꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯅ ꯎꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ? ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯈꯨꯜ ꯑꯁꯤꯕꯨ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯌꯨꯝꯁꯤꯡ ꯑꯁꯤꯁꯨ ꯇꯦꯛꯊꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯣꯏꯅ ꯂꯩꯔꯦ꯫ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯏꯃꯨꯡꯒꯤ ꯄꯣꯠ ꯆꯩ ꯄꯨꯝꯕꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯩ ꯃꯄꯥꯟꯗ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩ꯫ ꯃꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯈꯜꯂꯝꯃꯤ꯫ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤꯁꯨ ꯆꯪꯗꯨꯅ ꯃꯅꯨꯡꯗ ꯑꯇꯥꯡꯕ ꯍꯨꯕ ꯌꯥꯕ ꯀꯔꯤ ꯄꯣꯠ ꯆꯩ ꯂꯩꯕꯒꯦ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯇꯥꯡꯕ ꯄꯣꯠꯁꯛ, ꯃꯥꯅ ꯍꯨꯕ ꯌꯥꯕ ꯄꯣꯠ ꯆꯩꯗꯤ ꯑꯃꯠꯇ ꯐꯪꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯌꯨꯝ ꯑꯃꯗ ꯃꯥꯅ ꯆꯪꯉꯨꯕꯗ ꯎꯄꯨ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃꯈꯛ
ꯃꯥꯅ ꯐꯪꯉꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯤꯡꯀꯨꯁꯨ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯨꯃꯤꯗꯥꯡ ꯇꯥꯗ꯭ꯔꯤꯉꯩ ꯈꯨꯜ ꯑꯗꯨ ꯂꯥꯟꯗꯨꯅ ꯆꯠꯈ꯭ꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯥꯅ ꯍꯦꯛ ꯊꯣꯔꯛꯄꯗꯁꯨ ꯅꯨꯄꯤ ꯑꯃꯒꯤ ꯐꯣꯇꯣ ꯃꯪꯒꯣꯟꯗ ꯊꯦꯠꯂꯒ ꯂꯩꯕ ꯎꯔꯝꯃꯤ꯫ ꯐꯣꯇꯣ ꯑꯗꯨ ꯎꯕꯗ ꯃꯥꯁꯨ ꯋꯥꯈꯟꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯣ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯂꯩꯈꯤꯗꯕ ꯃꯤ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯖꯥꯠꯅꯣ? ꯈꯨꯜ ꯑꯁꯤꯕꯨ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯂꯣꯏꯅ ꯂꯥꯟꯖꯦꯟꯅꯈ꯭ꯔꯖꯥꯠꯔꯥ? ꯅꯠꯇ꯭ꯔꯒ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯈ꯭ꯔꯕꯖꯥꯠꯅꯣ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯅꯨꯃꯤꯠꯁꯨ ꯇꯞꯅ ꯇꯞꯅ ꯆꯪꯈꯤ꯫ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯔꯝꯕ ꯎꯆꯦꯛ ꯎꯌꯥꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯥꯛꯄꯗꯧꯅ ꯈꯣꯡꯗꯨꯅ ꯂꯣꯏꯅ ꯄꯥꯏꯅꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯇꯤꯡꯀꯨꯁꯨ ꯃꯁꯥꯗ ꯑꯀꯤꯕ ꯈꯔ ꯄꯣꯛꯑꯝꯃꯤ꯫ ꯃꯗꯨꯅ ꯃꯥꯁꯨ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯃꯥꯡꯇꯨꯡ ꯌꯦꯡꯗꯨꯅ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯅꯕ ꯊꯣꯔꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯃꯥꯅ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯌꯥꯏ ꯆꯜꯂꯛꯄꯗ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯍꯧꯗꯣꯡ ꯑꯃꯅ ꯍꯧꯅ ꯍꯧꯅ ꯈꯣꯡꯕ ꯃꯈꯣꯟ ꯇꯤꯡꯀꯨꯅ ꯇꯥꯔꯛꯈꯤ꯫ ꯎ ꯋꯥꯁꯤꯡꯁꯨ ꯅꯨꯡꯁꯤꯠ ꯑꯃꯠꯇ ꯁꯤꯠꯇꯅ ꯆꯞ ꯂꯦꯞꯄꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯇꯤꯡꯀꯨꯁꯨ ꯃꯁꯥꯗ ꯀꯤꯃꯟꯈꯤꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯩ ꯃꯁꯥꯗ ꯏꯐꯤꯡ ꯐꯤꯡꯅ ꯈꯨꯜ ꯑꯗꯨ ꯂꯥꯟꯊꯣꯔꯛꯅꯕ ꯀꯟꯅ ꯆꯦꯜꯂꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯥꯀꯦꯠ ꯈꯨꯜ ꯑꯗꯨ ꯃꯤ ꯀꯨꯏꯅ ꯇꯥꯔꯛꯇꯕꯗꯒꯤ ꯎꯃꯪ ꯋꯥꯃꯪꯗꯧꯅ ꯄꯨꯛꯁꯣꯡ ꯍꯦꯛ ꯁꯣꯡꯉꯝꯃꯤ꯫ ꯃꯗꯨꯅ ꯃꯥꯁꯨ ꯈꯨꯜ ꯑꯗꯨ ꯂꯥꯟꯊꯣꯔꯛꯐꯝ ꯈꯪꯉꯝꯈꯤꯗꯦ꯫ ꯃꯥꯒꯤ ꯃꯇꯨꯡꯗꯁꯨ ꯃꯁꯛ ꯎꯗꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯏꯟꯅꯔꯛꯄꯗꯧꯅ ꯃꯁꯥꯗ ꯁꯥꯎꯝ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯃꯥꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯩ ꯀꯟꯅ ꯆꯦꯜꯂꯛꯄꯗ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃꯅ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ꯫ ꯍꯧꯗꯣꯡ ꯑꯗꯨ ꯎꯕꯗ ꯇꯤꯡꯀꯨꯁꯨ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯀꯣꯟꯅꯗꯤ ꯍꯧꯗꯣꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯟꯅ ꯈꯣꯡꯉꯝꯗꯨꯅ ꯆꯦꯟꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯇꯨꯅ ꯃꯐꯝ ꯖꯒꯥ ꯑꯗꯨ ꯄꯨꯝꯃꯝ ꯍꯦꯛ ꯃꯝꯁꯤꯜꯂꯛꯑꯝꯃꯤ꯫ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗꯒꯤꯁꯨ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯟ ꯃꯈꯣꯟ ꯀꯌꯥ ꯑꯃ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯗꯨ ꯄꯨꯝꯕ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯍꯤꯡꯊꯠ ꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯁꯤꯈ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯟꯅꯤ꯫ ꯈꯨꯜ ꯑꯗꯨꯁꯨ ꯑꯁꯤꯕꯁꯤꯡ ꯑꯗꯨꯅ ꯀꯞꯄꯛꯄꯗ ꯄꯨꯛꯅꯤꯟ ꯍꯦꯛ ꯅꯤꯟꯈꯤ꯫ ꯀꯤꯔꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯤꯗ ꯍꯨꯔꯥꯟꯕ ꯇꯤꯡꯀꯨꯁꯨ ꯑꯁꯨꯝꯅ ꯃꯁꯥ ꯃꯇꯣꯝꯗ ꯋꯥꯈꯜ ꯈꯟꯖꯔꯝꯃꯤ, ꯑꯣ, ꯑꯩꯅ ꯆꯪꯉꯤꯕ ꯈꯨꯜ ꯑꯁꯤꯗꯤ ꯑꯁꯤꯕꯒꯤ ꯈꯨꯜ ꯑꯣꯏꯔꯦ꯫ ꯑꯩꯕꯨ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯗ꯭ꯔꯥ? ꯍꯦ ꯏꯁ꯭ꯋꯔ ꯅꯆꯥꯅꯅ ꯑꯩꯕꯨ ꯉꯁꯤ ꯈꯛꯇꯗꯤ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯤꯒꯤ ꯄꯣꯠ ꯆꯩ ꯍꯨꯖꯔꯔꯣꯏ ꯍꯥꯏꯗꯅ ꯃꯆꯤꯟꯗ ꯁꯣꯟꯖꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯒꯝ ꯒꯝ ꯆꯦꯟꯈꯤ꯫ ꯃꯗꯨ ꯎꯕꯗ ꯇꯤꯡꯀꯨꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯨꯡꯗꯁꯨ ꯎ ꯋꯥ ꯁꯣꯠ ꯁꯣꯠ ꯂꯦꯡꯗꯨꯅ ꯄꯣꯠꯁꯛ ꯑꯃꯅ ꯃꯥꯕꯨ ꯇꯥꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯃꯥꯒꯤ ꯃꯥꯡꯗ ꯆꯦꯟꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯇꯤꯡꯀꯨꯕꯨ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯒ ꯇꯥꯏꯅꯅ ꯂꯩꯕ ꯆꯤꯡꯈꯣꯡ ꯑꯗꯨ ꯇꯝꯅ ꯂꯝꯇꯥꯛꯄꯤꯔꯛꯈꯤ꯫ ꯇꯤꯡꯀꯨꯁꯨ ꯃꯤ ꯂꯩꯕ ꯈꯨꯜ ꯑꯗꯨ ꯎꯕꯗ ꯃꯁꯥꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯃꯥ ꯍꯤꯡꯉꯅꯤ ꯈꯟꯗꯨꯅ ꯆꯤꯡ ꯑꯗꯨ ꯍꯦꯛ ꯂꯥꯟꯊꯣꯔꯛꯀꯦ ꯇꯧꯕꯗ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯇꯤꯡꯀꯨꯕꯨ ꯃꯁꯥ ꯄꯥꯏꯗꯨꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯑꯁꯤꯕ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯁꯣꯠ ꯁꯣꯠ ꯆꯤꯡꯗꯨꯅ ꯆꯠꯈꯤ꯫ ꯃꯗꯨꯗꯒꯤ ꯇꯤꯡꯀꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯀꯞꯄꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯉꯁꯥꯏ ꯃꯃꯥꯡꯗ ꯃꯥꯒꯤ ꯂꯝꯕꯤ ꯂꯝꯇꯥꯛꯄꯤꯔꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯊꯣꯔꯛꯇꯨꯅ ꯍꯤꯌꯥꯡ ꯑꯊꯧꯕꯒ ꯃꯨꯛꯅꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯇꯤꯡꯀꯨꯁꯨ ꯑꯆꯨꯝꯕ ꯂꯝꯕꯦꯟ ꯈꯪꯉꯕꯅꯤನ ꯃꯤ ꯇꯥꯕ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯀꯟꯅ ꯑꯃꯨꯛ ꯆꯦꯜꯂꯛꯈꯤ꯫ ꯆꯥꯏꯕꯤꯁꯨ ꯈꯨꯟꯗꯨꯒꯤ ꯅꯤꯡꯊꯧꯒ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯃꯤ ꯀꯞꯄ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯅ ꯃꯩꯉꯥꯟ ꯈꯔꯒ ꯆꯤꯡꯈꯣꯡꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯤꯡꯀꯨꯅ ꯆꯤꯡꯈꯣꯡ ꯑꯗꯨꯗꯒꯤ ꯃꯁꯥ ꯍꯤꯡꯖꯅꯕ ꯀꯟꯅ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯃꯤꯇ꯭ꯔꯪ ꯁꯥꯟꯅꯗꯨꯅ ꯃꯤ ꯑꯃꯒꯤ ꯃꯤꯇꯝ ꯂꯧꯔꯒ ꯆꯦꯜꯂꯛꯄꯅꯤ ꯈꯟꯗꯨꯅ ꯇꯤꯡꯀꯨ ꯇꯝꯅ ꯈꯨꯟꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯆꯥꯏꯕꯤ ꯈꯨꯟꯖꯥꯁꯤꯡ ꯈꯔꯒ ꯃꯈꯨꯠꯇ ꯊꯥꯡ ꯇꯦꯟ ꯄꯥꯏꯗꯨꯅ ꯇꯤꯡꯀꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯇꯤꯡꯀꯨꯁꯨ ꯆꯥꯏꯕꯤ ꯍꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ꯫ ꯑꯩ ꯑꯁꯤꯕ ꯈꯨꯜ ꯑꯃ ꯂꯥꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯜ ꯑꯗꯨ ꯇꯝꯊꯤꯕ ꯐꯠꯇꯕ ꯄꯣꯠꯁꯛ ꯑꯃꯅ ꯑꯩꯕꯨ ꯊꯋꯥꯏ ꯂꯧꯅꯕ ꯇꯥꯟꯅꯔꯦ꯫ ꯉꯁꯤ ꯈꯛꯇ ꯈꯨꯜ ꯑꯁꯤꯗ ꯑꯩꯒꯤ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ, ꯑꯩ ꯊꯋꯥꯏ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯈꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯐꯥꯎ ꯈꯨꯟꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯆꯥꯏꯕꯤ ꯍꯣꯏꯅ ꯊꯥꯖꯗꯕꯗꯒꯤ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯤꯇ꯭ꯔꯪꯅꯤ ꯈꯟꯗꯨꯅ ꯆꯥꯏꯕꯤꯗꯤ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯇꯤꯡꯀꯨ ꯇꯝꯅ ꯍꯥꯠꯂꯒꯤ ꯃꯇꯥꯒꯨꯝ ꯍꯥꯏꯗꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯇꯤꯡꯀꯨꯒꯤ ꯃꯁꯥꯗꯒꯤ ꯈꯨꯗꯣꯞ ꯑꯃ ꯇꯥꯔꯛꯈꯤ꯫ ꯈꯨꯗꯣꯞ ꯑꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯆꯥꯏꯕꯤꯁꯨ ꯃꯥꯅ ꯍꯥꯏꯗꯔꯛꯂꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯑꯃꯨꯛ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯇꯤꯡꯀꯨꯒꯤ ꯂꯦꯡꯖꯨꯝꯗ ꯌꯥꯟꯈꯤ꯫ ꯇꯤꯡꯀꯨꯒꯤ ꯃꯁꯥꯗꯒꯤꯁꯨ ꯏꯈꯦꯡ ꯉꯥꯛꯇ ꯀꯥꯝꯊꯣꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯇꯤꯡꯀꯨꯁꯨ ꯊꯥꯡ ꯑꯗꯨꯅ ꯂꯥꯛꯄꯅꯤ ꯃꯗꯨ ꯎꯕꯗ ꯃꯥꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯅꯨꯃꯤꯠꯁꯨ ꯇꯞꯅ ꯇꯞꯅ ꯆꯪꯈꯤ꯫ ꯇꯤꯡꯀꯨꯁꯨ ꯊꯥꯡ ꯑꯗꯨꯅ ꯌꯥꯜꯂꯛꯄꯗꯒꯤ ꯃꯁꯥꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯦꯛꯊꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯃꯥꯅ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯗ꯭ꯔꯥ? ꯍꯦ ꯏꯁ꯭ꯋꯔ ꯅꯆꯥꯅꯅ ꯑꯩꯕꯨ ꯉꯁꯤ ꯈꯛꯇꯗꯤ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯈꯨꯟꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯥꯏꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯉꯥꯏꯈꯣ ꯆꯥꯏꯕꯤ, ꯃꯤꯑꯣꯏ ꯑꯁꯤ ꯁꯦꯡꯅ ꯃꯤ ꯃꯥꯜꯂꯤ꯫ ꯌꯦꯡꯉꯨ ꯃꯥꯒꯤ ꯃꯁꯥꯗꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏꯁꯤꯡ ꯑꯁꯤ
Matau karamna madi mafam aduda changuriba jano hairami. Matau aduda chaibisu karisu khumdi. Tingkugi manakta tariba sanagi khudop adu khumkalaga munna yengami. Tasengbadi ngasai tingkuna khulladuda aroiboina changuriba yum adu saibigi mayumni. Upududagi mana phangakiba sanagi khudop adusu saibina magi nupigidamakta nungsina sajakiba khudopni. Matau kyasda saibisu khudop adu ubada mamittagi mapi chadum chentharakhi. Magi nupibusu ningsingami. Khungi ningthau adunasu saibida khudop adu nang masak khangbra hangbada saibina sumna khummi. Khudop ase aigini. Patam amada aigi nupigidamakta thabak wana sujaraga ina sajakiba khudopni. Adubu masak khangdraba miyoi asina matau karamna khudop ase puduna lagribano. Natraga miyoi asina khulladuda changuraba jara hairami. Khungi ningthau aduna amuk saibi madugi wafam adu angang asina kona gyan taraba matamda hangasi yengu. Hojikti magi masadagi I yamna thokre. Angang asing hak leragadi thawai mangani. Nangi yumda nupa masa asi puna patausi hairakhi. Asumna tingku mayam changdana saibigi mayumda purakhi. Adunga masada suiba sing adusu ningthijana layang pirami. Nong hek ngan bagati tingku su masada gyan laksarami. Mana gyan hek lakpada ngan thoibi su urami. Ngan thoibi hek ubada tingku su ngan thoibi da inga gangna munna yengtuna lay. Maramdi mana ngarang khulladuda changubada yum aduda thelauriba nupi amagi photo adu ngan thoibigi laikhidraba apokpa mamani. Ngan thoibiga su magi mamaga su masak haiphet mane. Maduna maram oiraga tingku su masade inga ngaksarami. Kona muk ngarangge akiba thodok kya adu masade ningsingakpadagi tingku phuklongna hogalaga khulladu thadoktuna thubada chatkrage khalami. Matam aduda saibina tingku pu khami aduga sumna hairami. Ngaiko nang satkiba yakiroi. Khunsigi ningthauga su unakkidaba yaroi. Karigino nang ngarang singkhung adomdagi yamna pakhana cheleibadi. Khudopsina mafam karaidagi laurakpano nang marik sumna aingonda pauktamu hairami. Maduda tingkuna sumna kumakhi ai khullama thirakpani adubu aina sum khul khudingi landuna lakpada awang thangbada leiriba chingsigi wangmada tahuriba sibagi khulladu aina thengnarakpani. Mafam adu mi sumata leiramdi aina yum amada changubada khudop adu aina phangakpani. Yum adudagi hek thorukpada amuk leikhidaba nupi amagi photo su yum aduda thelami. Maduda aina urakpa nupi adugi sakphamga hojik aigi mangda lepiba nupi asigi masaka haiphet manai. Kona numit tasalakpadadi angakpani. Jaga adu asibana kap laubo makhon kaya mataba horakhi. Kiningai oiraba mira laira khangdraba posak amanasu aibu thawai longnaba tanarakhi. Adubu kona di nupi amana aibu lamben takpirakpadagi mafam asida yawrakhibani hairami. Wafam adu tabada saibisu masada pungangakhi. Aduga kona di tingkuda khulladuda thokiba wari pumba saibina wari loina sarami. Mana laurakhiba khudop adugi mapusu saibina taami. Wafam aduda tingkudi hanadagi kharaga kiraga leibaga masada amukka hena kibana yongki. Magi wakhanda su mafam jaga ase thubada thadoga chalhaurage su khalami. Asumna tingku aronba tanja yengduna mana laurakhiba khudop adu saibigi yumdagi amuk huduna khulladu thadoktuna selakhi. Adubu matau kyase ngan thoibinadi loina urami. Ngan thoibi su araiba nupi nati loksing chawba nupini. Mapana khungi ningthauga tingku unaba lakpada tingkudi yum aduda leiramba udabadagi saibina masa nupi ngan thoibida ibema nupa masa adudi karaida leikhre hanga ami. Matam aduda ngan thoibina mapada sumna khummi. Baba nupa adu pochai huba miyoini yamna hitoi singdoiba masagida khanba mini. Babana hek chatkhibaga madi khullasi thadoktuna chatkre hairami. Masagi wafam adu tabada saibidi masada pinglongna saugalakhi. Adubu khungi ningthongnadi saibida sumna hairami. Hojikti hyanga thobana su khullasi masak khangba hokre. Maduna ibani atay atopa khunsingda chalaga akhang ahai khara unarusi hairami. Masing matung matang khura leiragadi saibina awang thangbada leiba chingkhong adomdagi yamlaba lamlakki kwak mayam ama paithorakpa urami. Madu urubada saibisu wakhanda mi paiba langtaknaba ama pokhi. Waksing asina taklibadi khunjasing asi awaba tarani takpani khalami. Numitugi ahing aduda su ngan thoibigi mamangda singkhong aduda nupi amana leptuna makoina leiba khulladomda olaga nakoi khullachi thadoro haidana kana kana lauraga leiba nupi ama urami. Nupi adugi manakta ngan thoibina changsalaga kauruba matamda su nupi adu karisu khumdi magi thokpa masada pakhat thukat pa kiba amaka loinana khulladomda olaga lauraga tum lei.
ꯀꯣꯟꯅꯗꯤ ꯆꯤꯡꯈꯣꯡ ꯑꯗꯣꯝꯗꯒꯤ ꯍꯤꯌꯥꯡ ꯑꯊꯧꯕ ꯊꯣꯔꯛꯇꯨꯅ ꯉꯥꯟꯊꯣꯏꯕꯤꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯁꯣ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯜꯂꯛꯈꯤ꯫ ꯉꯥꯟꯊꯣꯏꯕꯤꯁꯨ ꯃꯃꯪꯗ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯆꯥꯏꯕꯤꯅ ꯃꯆꯥꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯤꯔꯝꯃꯤ꯫ "ꯏꯆꯥꯊꯣꯏꯕꯤ, ꯍꯧꯒꯠꯂꯣ, ꯒ꯭ꯌꯥꯟ ꯇꯥꯔꯣ, ꯅꯪ ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯗꯅ ꯍꯧꯗꯣꯛꯄꯤꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯉꯥꯟꯊꯣꯏꯕꯤꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯅ ꯎꯔꯝꯕ ꯑꯀꯤꯕ ꯃꯇꯧꯁꯤꯡ ꯑꯗꯨ ꯀꯤꯃꯟꯈꯤꯗꯨꯅ ꯃꯄꯥꯗ ꯀꯞꯇꯨꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯆꯥꯏꯕꯤꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯪꯖꯔꯝꯃꯤ꯫ ꯉꯥꯟꯊꯣꯏꯕꯤꯅ ꯎꯔꯤꯕꯗꯨ ꯍꯤꯌꯥꯡ ꯑꯊꯧꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯉꯥꯟꯊꯣꯏꯕꯤꯅꯁꯨ ꯃꯄꯥꯗ "ꯕꯕꯥ, ꯆꯤꯡꯈꯣꯡ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯀꯔꯤ ꯂꯩꯒꯦ? ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯀꯤꯕ ꯃꯤꯔ ꯂꯥꯏꯔ ꯈꯪꯗ꯭ꯔꯕ ꯑꯃ ꯊꯣꯔꯛꯏ꯫ ꯅꯨꯄꯤ ꯑꯃꯅꯁꯨ ꯈꯨꯜ ꯑꯁꯣꯝꯗ ꯑꯣꯜꯂꯒ ꯑꯋꯥꯕ ꯇꯥꯒꯗꯧꯔꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯥꯎꯔꯝꯃꯤ꯫ ꯕꯕꯥ, ꯉꯁꯤꯒꯤ ꯃꯪꯁꯦ ꯑꯩ ꯌꯥꯝꯅ ꯀꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯆꯥꯏꯕꯤꯁꯨ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯉꯝꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯈꯨꯜ ꯑꯗꯨꯗ ꯃꯤꯁꯤ ꯆꯥꯗ ꯃꯤ ꯁꯤꯕ ꯍꯧꯅꯔꯛꯈꯤ꯫ ꯂꯝꯍꯥꯡ ꯇꯨꯃꯥꯡꯁꯨ ꯃꯤꯑꯣꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯁꯤꯗꯨꯅ ꯍꯦꯛꯇ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯕꯁꯤꯡ ꯑꯗꯨꯁꯨ ꯄꯣꯂꯣꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯀꯤꯕ ꯃꯇꯧ ꯀꯌꯥ ꯑꯃ ꯎꯠꯂꯛꯈꯤ꯫ ꯃꯃꯥꯡꯗ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯂꯧꯁꯤꯟꯈꯤꯕ ꯈꯨꯜ ꯑꯗꯨꯗ ꯇꯧꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯁꯤꯕꯁꯤꯡ ꯑꯗꯨ ꯃꯁꯥ ꯂꯦꯡꯉꯛꯄ ꯑꯃꯗꯤ ꯅꯥꯍꯦꯕꯒꯤ ꯃꯈꯣꯟ ꯀꯌꯥꯁꯤ ꯇꯥꯔꯛꯄꯗꯒꯤ ꯃꯌꯥꯝꯁꯨ ꯑꯁꯤꯕ ꯌꯥꯎꯔꯛꯄꯗ ꯄꯣꯂꯣꯏꯕ ꯀꯤꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯕꯁꯤ ꯆꯥꯏꯕꯤꯒ ꯈꯨꯟꯒꯤ ꯅꯤꯡꯊꯧꯒꯅꯗꯤ ꯈꯪꯉꯝꯃꯤ꯫ ꯍꯤꯌꯥꯡ ꯑꯊꯧꯕ ꯈꯨꯜ ꯑꯁꯤꯗ ꯌꯧꯔꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯁꯤ ꯃꯤꯁꯤ ꯃꯤꯅꯥ ꯇꯣꯏꯔꯛꯑꯅꯤ ꯈꯪꯉꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯕꯨ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯌꯨꯝꯗ ꯂꯣꯏꯕ ꯁꯥ ꯁꯟ ꯐꯥꯎ ꯃꯄꯥꯟꯗ ꯂꯩꯕ ꯀꯤꯕꯗꯒꯤ ꯄꯨꯀꯞꯇ ꯀꯞꯅꯔꯛꯈꯤ꯫ ꯑꯍꯤꯡꯗꯁꯨ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯅꯨꯄꯤ ꯑꯃꯨꯛ ꯑꯣꯟ, ꯑꯉꯥꯡ ꯑꯃꯨꯛ ꯑꯣꯟ ꯈꯨꯟꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯃꯝ ꯁꯨꯝ ꯀꯧꯊꯣꯛꯑꯒ ꯍꯥꯠꯄ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯅ ꯅꯨꯃꯤꯠꯄꯨ ꯍꯦꯛ ꯆꯪꯈ꯭ꯔꯕꯗꯤ ꯈꯨꯟꯖꯥꯁꯤꯡ ꯑꯃꯠꯇ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯔꯝꯗꯦ꯫ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯐꯥꯎ ꯀꯤꯗꯅ ꯋꯥ ꯀꯟꯅ ꯉꯥꯡꯅꯔꯝꯗꯦ꯫ ꯈꯨꯟꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯈꯨꯟꯖꯥꯁꯤꯡꯗ ꯑꯁꯨꯝꯅ ꯂꯥꯎꯊꯣꯛꯑꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯁꯤꯗ ꯁꯤꯕꯅ ꯑꯣꯟꯈ꯭ꯔꯕ ꯍꯤꯌꯥꯡ ꯑꯊꯧꯕ ꯂꯥꯛꯂꯤ꯫ ꯃꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯅꯈꯣꯏꯁꯨ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯀꯦꯔꯥ ꯅꯠꯇ꯭ꯔꯒ ꯃꯐꯝꯁꯤꯗ ꯂꯩꯒꯦꯔꯥ ꯑꯄꯥꯝꯕ ꯑꯃ ꯈꯟꯅꯔꯣ꯫ ꯅꯨꯃꯤꯠꯄꯨ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯅꯈꯣꯏꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯑꯃꯠꯇ ꯊꯣꯛꯀꯅꯨ꯫ ꯅꯈꯣꯏꯅ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ꯫ ꯅꯨꯃꯤꯠꯅ ꯆꯪꯗ꯭ꯔꯤꯐꯥꯎꯁꯨ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯊꯣꯔꯛꯄ ꯉꯝꯗꯦ꯫ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯅꯈꯣꯏꯒꯤ ꯃꯅꯤꯡ ꯃꯌꯥ ꯁꯥꯗꯤꯟ ꯁꯌꯥꯗ ꯇꯣꯡꯗꯨꯅ ꯅꯈꯣꯏꯕꯨ ꯊꯋꯥꯏ ꯂꯧꯅꯕ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯁꯤ ꯑꯁꯤꯕꯒꯤ ꯈꯨꯜ ꯑꯣꯜꯂꯕꯅꯤ꯫ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯈꯣꯟ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡ ꯈꯔꯗꯤ ꯀꯤꯕꯗꯒꯤ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈꯤ꯫ ꯈꯔ ꯑꯃꯅ ꯈꯨꯜ ꯑꯗꯨꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯏꯕꯤꯁꯨ ꯃꯇꯧ ꯀꯌꯥꯁꯤꯗ ꯃꯆꯥꯅꯨꯄꯤꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗꯁꯨ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯍꯤꯌꯥꯡ ꯑꯊꯧꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯍꯥꯏꯕꯁꯤ ꯉꯝꯒꯗꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯗꯨꯅ ꯏꯆꯥꯅꯨꯄꯤ ꯉꯥꯟꯊꯣꯏꯕꯤꯕꯨ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯊꯩꯗꯣꯛꯑꯕꯅ ꯐꯔꯗ꯭ꯔꯥ ꯈꯜꯂꯝꯃꯤ꯫ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒꯗꯤ ꯈꯨꯜ ꯑꯗꯨꯗ ꯑꯍꯜ 8 ꯈꯛ ꯂꯥꯛꯇꯨꯅ ꯈꯨꯟꯒꯤ ꯅꯤꯡꯊꯧꯕꯨ ꯎꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤ ꯑꯋꯥꯕ ꯇꯥꯔꯦ ꯇꯥꯕꯗꯒꯤ ꯆꯪꯉꯛꯈꯤꯕꯅꯤ꯫ ꯑꯍꯟꯁꯤꯡ ꯑꯗꯨꯅꯁꯨ ꯈꯨꯟꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯈꯨꯟꯖꯥꯁꯤꯡꯕꯨ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯁꯤꯕ ꯑꯃꯕꯨ ꯍꯤꯡꯀꯠꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯂꯨꯔꯤꯕꯗꯤ ꯑꯁꯤꯕ ꯃꯤꯕꯨ ꯍꯤꯡꯀꯠꯍꯟꯕ ꯉꯝꯕ ꯍꯥꯏꯕꯁꯤꯗꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯈꯛꯇꯅꯤ꯫ ꯀꯧꯕ꯭ꯔꯨ ꯄꯥꯡꯕ ꯆꯤꯡꯆꯦꯞ ꯅꯥꯀꯟꯗ ꯌꯥꯏ ꯑꯃ ꯂꯩ꯫ ꯃꯗꯨꯒꯤ ꯌꯥꯏꯗꯨ ꯃꯍꯨ ꯄꯥꯟꯕ ꯖꯤꯕ ꯀꯌꯥꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯤ ꯍꯤ ꯌꯥꯏ ꯑꯗꯨ ꯂꯧꯗꯨꯅ ꯑꯁꯤꯕꯒꯤ ꯃꯅꯥꯛꯇ ꯊꯝꯂꯕꯗꯤ ꯑꯁꯤꯕꯗꯨ ꯑꯃꯨꯛ ꯍꯤꯡꯀꯠꯂꯛꯏ ꯍꯥꯏꯅꯩ꯫ ꯅꯈꯣꯏꯅ ꯍꯤ ꯌꯥꯏ ꯑꯗꯨ ꯊꯤꯔꯨꯕ ꯃꯊꯧ ꯇꯥꯏ꯫ ꯃꯝꯈ꯭ꯔꯕꯗꯤ ꯅꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ꯫ ꯃꯐꯝꯗꯨꯗꯒꯤꯁꯨ ꯊꯣꯔꯛꯐꯝ ꯈꯪꯂꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯆꯥꯏꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯃꯗꯨꯒꯤ ꯌꯥꯏ ꯑꯗꯨ ꯑꯩ ꯊꯤꯔꯒ ꯄꯨꯔꯛꯈꯤ꯫ ꯑꯩꯒꯤ ꯏꯇꯨꯡꯗ ꯈꯣꯡꯃꯤ ꯑꯣꯏꯕ ꯌꯥꯕ ꯃꯤꯑꯣꯏ 2 ꯈꯛ ꯄꯥꯝꯃꯤ꯫ ꯑꯩꯅ ꯆꯠꯈꯤꯉꯩꯗ ꯏꯆꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯕ ꯉꯝꯒꯗꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯟꯒꯤ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯆꯥꯏꯕꯤ, ꯅꯪꯒꯤ ꯅꯇꯨꯡꯗ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗꯕ ꯆꯪ ꯂꯥꯎꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯋꯥꯠꯇ꯭ꯔꯕ ꯃꯤꯑꯣꯏ 5 ꯑꯩꯅ ꯄꯤꯒꯅꯤ꯫ ꯅꯪ ꯃꯈꯣꯏꯒ ꯆꯠꯂꯨ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯋꯥꯒꯅꯨ꯫ ꯑꯩꯒꯤꯁꯤꯗ ꯍꯜꯂꯛꯇ꯭ꯔꯤꯐꯥꯎ ꯊꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯗꯨꯅ ꯆꯥꯏꯕꯤ ꯍꯤ ꯌꯥꯏ ꯑꯗꯨ ꯊꯤꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯗꯁꯨ ꯃꯥꯅ ꯆꯠꯊꯣꯛꯇ꯭ꯔꯤꯉꯩ ꯈꯨꯟꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯅꯕ ꯆꯦꯛꯁꯤꯟ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯇꯥꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯏꯕꯤ ꯃꯤꯑꯣꯏ 5ꯒ ꯂꯣꯏꯅꯅ हि याई अदु थीबा लाखी। चिंखोंग अदु यौरकपदा मियोय अमसु मखोइगी तुंग इनरकपदौना सौम अमा फाउरखी। कोनदि साइबिना लौ अमा सिजिन्नदुना मखोइगी तुंगदे इनरिबा मियोय अदु फारम्मी। मतम अदुदा मियोय अदुदि तिंकु ओइरम्मी। साइबिनासु तिंकुदा सुमना हाइरम्मी, नंगी पुंसिदा अमुकपा हुरक्त्रिबा मतिक मयाई लैरबा हि याई अमा थिमिनरुसी। करिगुमा नंगना नथौना लेजरगदि याई अदु अखोइगी खुदगी अमुक हुदुना पुजाखो।
Maduda akhoi karisu hairoi. Wafam aduda natomda nang chatpasu ngamloi. Mahu panba jiba kayana yai adu ngak senduna lei hairami. Wafam aduda Tengkusu ngayak wakhal tawrami. Konadi saibigi wafam aduda yanaduna Tengkusu yai adu thiba lakminarami. Konadi usin nachin singi lok amagi nakanda Manga leina yai adu thingnarami. Makoina yai adu lawgi hek changbadasu manakta mahu kankraba lindu kaya ama thoroktuna makoibu siknaba tawrakhi. Tawbadubu matam aduda Tengkudi singnung manung landuna matam kuina potsei huduna lakpagi masagi haitoi singdoiba kaya amana irai laina yai adu lawraga thorakhi. Aduga nokphet tawraga saibida yai adu sinarami. Saibina su Tengkugi haitoi singdoiba mataw aduda pukpen hek penkhi. Saibigi wakhandasu Tengkusi huranba mi oibana yai asi makoigi khutagi mana muk soidana huraga chatkhini khanduna maga lakminarpa kangusing adudasu yai adubu seksina senanaba hairami. Asumna yai adu putharaktuna sing adudagi kumthaminarakhi. Kona usin nachin numit tadringai makhoi puna khul aduda yaurakhi. Ahal taret adusu yai adu purakpa ngaiduna leirami. Saibina yai adusu ahansing aduda pirami. Ahansing aduna su asiba ama numidangda poloidaba yaroi. Nakhoi asibadi karaidagi lauruni hairakhi. Wafam aduda mayamsu matha sanarami. Asiba karaidagi lauruni haidana. Konadi Tengkuna mayamda nokphet tawraga sumna khumakhi. He apangba sa. Nakhoi mayam maraktagi aina hujik mi ama hataba yararoi. Maduda nakhoi karimata kiganu. Yai asigi matingna nakhoi amu hinkalakadaba leire. Asiba thirubagi mathau tade hairami. Wafam aduda mayamse loina yanarami. Tawbadabu matam kharagi oina sinaba media mata thorakhide. Siba haibasi loina kinaribani. Mataw kyasda konadi saibina ma oina halo hairakhi. Wafam aduda magi masanupi ngathoibinadi yaramde. Baba nang sakhrabadi aidi kanaga lehungni hairakhi. Matam aduda saibina magi masanupi ngathoibibo Tengkuda sinarami. Karigumba aina sikhibadagi amuk khana hinkalaktrabadi nangni isabu kupna senabiyo haidana Tengkuda hairami. Saibina su Tengkusi huranba oijarabasu lauksing leiba miyoini khangami. Maduna saibina masanupibu Tengkuda sinarami. Masigi matung khungi ningthau aduna saibida thangna lengaga hatoami. Aduga saibibu poloinaba ku manungda hapselaga maiba sing aduna pungjan thingduna mathau pangthokpa haurami. Tanja aduda hianga thaubasu makoigi manakta yaurakhi. Makoina tawriba thauram adu kainaba hianga thaubana makoigi mamangda akiba siba mitam kaya ama lauduna chongchan khungi miyoi khara laknaba haurakhi. Phanamasi oiduna su maiba taret aduga khungi ningthau amadi Tengku saibigi asiba haksang adu kupna senarami. Saibigi asiba haksang adusu ku manungda kana masindagi akiba wahai kaya ama ngangakhi. Nakhoina ibu tanba ngamoi mihing sage haidana mamit uselaga machin mare krak siktuna wa ngangakhi. Konadi thoram adu loiduna maiba taret aduna yai adugi matingna saibibu amu hinkalaknaba saibigi masada yai aduna nalami. Matam aduda saibidi hinkalakpagi mahut akiba sakpham olakhi. Kudubusu nakphairaga hawgalaknaba kanna honarami. Konadi Tengkuna wafam ama ningsingakhi. Madudi matam amada Tengkugi mapasu lainingba nupa amani. Mapana yai adugi maramda Tengkuda piklingaida sumna hairami. Ibungo yai kauba matik mangan leiba pusak ama lei. Madugi yai adugi matingna asibabu hinkalanba yai. Tawbadabu siriba miyoi adugi haksang polang adudadi thawai adu amuk khana halakpa yararoi. Kanagumba asiba amagi haksangda yai aduna nanbada nakhoina hinganba pamiba miyoi adugi thawai sangduna yai adugi matingna miyoi adu hinkalakani hairakhi. Wafam adu ningsingakpada Tengkusu kari tawgadabano khangamkhide. Konadi hianga thawbagi kiningai oiraba tamthiba saptra amada saibi akiba mataw amada hawgalaktuna mayambu hanaba honarakhi. Khungi ningthau adubusu saibigi asiba haksang aduna awangwa mathak amadagi thadaduna hatkhi. Tanja adu lauduna Tengkuna ningthau adugi masada yai aduna nalami. Konadi angakpa phangna matik mangal amaga loinana ningthau adu hawgalakhi. Hianga thawbasu asibana wankhibani. Tawbadabu asiba amabu hinkalhalakpadagi magi aphataba thawai adubusu machet taduna mangki. Konadi khungi ningthau adugi masada saibigi thawai changduna khuladuda saibina ningthau oina pankhi. Masanupi nganthoibisu huranba Tengkuda thazarami. Yai adusu amuk hanigi mafam aduda thanamki. Kona saibina ariba lairik adu amuk parubada khulahum hianga thawbana pangani iramki. Tawbadabu khulanidi loikre khulamadi wali.
mayam wari asi matang asai de loijari mathangi wari thaglakpada mayam punna muk thengnarasi ngasi gidi mayam degi kainanaba bidai laujari.